Hayeng dagi Hougadouriba ani shuba Eikhoi Imphal International Film Festival Eiiff asida Oscar Award ta Best Documentary Feature Film gi nominate toukhiba film Yaona Cannes Film Festival nachingba malem Maming Leiraba Film Festival sing da utkhraba amadi award phanglakkhraba film kaya Manipur gi meeyam na Yengba Phangadouri Hayeng dagi tha asigi mapan fauba numit mari ni chupna chathagadaba film festival asida malem Maming Leiraba film kaya ama utkane Film Festival asida fiction, non-fiction, short film yauna, puna film yang mari utkane. Festival asi tungan ba mafam mari da pungpham ama khaktada malem na sakhang naraba world classic ama oriba aribam syam sharma ki isano kaptuna hogdokane. Loinana festival asi ki aroiba numit ki iroi film oina lamdam asi ki Maming Leiraba Lakshmi Priya ge film bung uttuna loisingane. Film asi kumjali singani kunmari gi Toronto International Film Festival da world premiere toukhiba film ne. Film asi mamang chahi Gawada pangthokiba yangkhai manga suba International Film Festival of India Eiiff da Best Debut Director of Indian Feature Film gi nomination phangkiba film ne. Film Festival asi ki ahoba numitta malagi classic film ama oiriba isa nauna hodokpa sina festival asi ki top masakama oire. Kumjali singamaga chamapan marifudara mathoida malem gi Maming Leiraba Cannes Film Festival da screen toukhiba film asi lamdam asi ki amade leibag asi ki classic film amane film asi kumjali singani kulhumdoi gi Cannes Film Festival na world classic ama oina sakhangduna malem da singthaningai oiba fida ama pikibane film asi screen da miyamna pak hek yengba phangdaba adu Handaki ani suba Eikhoi Imphal International Film Festival asida mafam mari haibadi MSFDS ki Palace Auditorium, Chandrakriti Auditorium, Kumek samade Tanthapolis ta pungpham amatada Hougadouriba asina miyamna film asi yengbagi achauba tanja ama pire. Masi festival asina miyam da piba achauba khudol amane. Film festival asigi international competition section da fiction namade non-fiction film punna film kunma thoina saruk yagane fiction film gi international competition section da tungan ba leibak ki film sing yauna film tarama thoina saruk yare masigi manung da Rima Das ki Maming Leiraba film Village Rockstar 2 amade lamdam masigi Maming Leiraba Lakshmi Priya ge film bung nachingba so yaure non fiction gi international competition section da na film tarana saruk yare section asida malem da Maming Leiraba filmmaker Sarvnek Kaurgi Against the Tide Bhutan gi Arun Bhattarai Dorotia Jurbo gi film Agent of Happiness amade Manipur gi Mina Longjam gi Andro Dreams na chingba so yaure competition section asida natana film festival asida Northeast Currents World of Lenses Remastered Light of Manipuri Cinema Eikhoi gi montage amade Manipur Metini haina tungan ba non-competition section da malem gi Maming Leiraba film kaya suot kane film sing asigi manungda Oscar Award ta Best Documentary Feature Film gi nominate toukhiba Sarvnek Kaurgi film All That Breeds amade Chidananda S. Nike Sunflowers Were the First Ones to Know nachingba film sing yaure festival asida Bihan bigi film Hangam Apigane Hangman amade Ajit Yumdamgi film Sunita so ihan hanbo oina world premiere togane masi festival asigi lemjaningai oiba saklon amane amaromda festival asigi manungda national amadi international ki thakta Maming Leiraba filmmaker singna nongna lam asida khongdarakli panaha singda tungan ba losing pibage master class na chingba so pangthokane loinana Manipuri film ki matangda panel discussion amadi pitching ki session na chingba so singane Film Festival asika mari laina nga si Palace Compound leiba MSFDS ki preview hall da Film Festival asiki organizing committee ki member Thokchom Barun yaukna pang thokpa pau gi mifam amada Film Festival asiki director Sanju Basaspati mayum hai Film Festival asi yamna inclusive oiba ama ohenabagi wakhalonda festival asiki manungda pangthokadaba industry development program sing haibade master class sing panel discussion na chingba se YouTube ta live streaming tawgane festival asida saruk yaba lakriba sing asiki transportation ase state transport department ta mating pangna pa haikre hauzik ki oina e-rickshaw kun thamna ba thorang tawri haina mahakna makha takhi
Hujik leiriba unrest manungsigi wari mayam leyeba si miyamse kone lithok to mina kamai khangdoino aduna lithok pada film on puthoga di film ji 90 minutes minimum 90 minutes 70 minutes adaga 2 hours way aduna paisa yam changi mi ju yam changi dana aduna lining su koina wari se liba ngamde haidare paisa su mi ju yam changmane adubu wari 10 minute manga gi minute 8 ki minute 10 gi minute 30 gi wari ji puthoka yaiba aduga wari 10 lire na adugido short film budi oi adubu koine world khangnariba short film hairaga film making gi genre se sidi wari 10 libuduna short film oi deba magi short film gi magi machet magi mawong adi wari libi gi style siju short film haiba genre sida aduna lepe haitarane aduna sigi matang la master class ama koi india gi short film da yamna specialized oiba masamak award yam phangnerba adagi world su fazana tour tawraba umesh kulkarni na mumbai dagi marathi ni mana laga exploring storytelling in shorts haina master class ama le simadi sungsoi soi miss tawbiranu